The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. Which of the following vitamin is essential for bone formation? A. Vitamin A, B. Vitamin B, C. Vitamin C, D. Vitamin D. Makhada piriba vitamin sing asigi manungda karamba vitamin asi miyuibagi saru sembada changbagi. Ahanbada vitamin A, anisubada vitamin B, ahumsubada vitamin C, marisubada vitamin D. Ngasigi anisuba wahang asidi. What is preserved in national park? A. Only flora, B. Only fauna, C. Both A and B, D. None of this. National park ta karibu preserve tawbagi. Ahanbada only flora, anisubada only fauna, ahumsubada both A and B, marisubada mathakta pallibasing asi amatta nati. Ngasigi ahumsuba wahang asidi. The energy produced in the sun is due to A. Fission reaction, B. Fusion reaction, C. Combustion, D. Chemical reaction. Numitna energy produced tawriba si karidagino. Ahanbada fission reaction, anisubada fusion reaction, ahumsubada combustion, marisubada chemical reaction. Mathakta pankriba wahang ahum asigi adom-adomgi achumba paukum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paukum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung 9 taba matamda thadokjarakani. Mamangi video da hangjakiba wahang ahum. Ahanbada what is the volume of brain of an average human being? A. 750 cubic centimeters, B. 1500 cubic centimeters, C. 4000 cubic centimeters, D. 100 cubic centimeters. Hairiba wahang asigi achumba paukumna B. 1500 cubic centimeters ni. Anisuba wahang da the Halley comet will be seen next in A. 2058, B. 2061, C. 2066, D. 2068. Hairiba wahang asigi achumba paukumna B. 2061 ni. Ahum suba wahang da according to Bhagavatism, the cause of all the human sins is A. Lova, greed, B. Asatya, falsehood, C. Avidya, ignorance, D. Maya, illusion. Hairiba wahang asigi achumba paukumna C. Avidya, ignorance ni. Hairiba wahang sing asigi achumba paukum pibirakpa miyoi adudi anybody ni. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu masigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.